ꯋꯥ ꯉꯥꯡꯕꯒ ꯑꯃꯠꯇ ꯅꯪꯍꯧꯗꯦ꯫ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯃꯉꯛꯁꯝꯗꯣ ꯄꯥꯏꯗꯨꯅ ꯅꯝꯁꯤꯜꯂꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯍꯣꯡꯕꯗꯨ ꯂꯥꯛꯆꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯅꯣꯛꯈꯦꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯃꯁꯤꯗ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ, ꯃꯁꯤꯗ ꯍꯥꯟꯅ ꯑꯇꯩꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯥꯏꯕꯁꯦ, ꯍꯣꯏꯅꯦ ꯃꯁꯤꯗ ꯍꯥꯟꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯗꯕꯅꯤ꯫ ꯈꯦꯛꯅ ꯂꯥꯎꯅ ꯅꯣꯛꯂꯦ꯫ ꯄꯦꯟꯕꯅ ꯑꯅꯤꯗꯣ ꯊꯨꯝꯍꯠꯂꯦ꯫ ꯁꯤꯕ ꯇꯥꯔꯦ ꯈꯟ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯍꯌꯨꯝ ꯁꯤꯗꯕ ꯃꯤꯡꯈꯩ ꯁꯣꯜꯂꯛꯂꯦ ꯃꯁꯥꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯥꯡꯒꯣꯟ ꯎꯈꯣꯛꯇꯦꯟꯗꯨꯗ ꯇꯨꯝꯊꯔꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯍꯣꯡꯕ꯫ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯤꯛ ꯀꯥꯡꯉꯤ꯫ ꯃꯪꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯪꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯏ꯫ ꯃꯉꯛꯁꯝꯗꯒꯤ ꯑꯉꯥꯡꯕ ꯏ ꯇꯥꯔꯛꯂꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯃꯪꯗ ꯇꯧꯕꯕꯨ ꯇꯥꯏꯕꯪꯗ ꯐꯥꯎꯕ ꯃꯪ ꯐꯥꯎꯅꯔꯦ꯫ ꯏ ꯇꯞ ꯇꯞ ꯇꯥꯔꯛꯂꯤꯕꯗꯨ ꯎꯕꯗ ꯆꯦꯟꯐꯝ ꯂꯩꯇꯦ, ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ꯫ ꯃꯪꯀ꯭ꯔꯤꯝ ꯍꯥꯏꯒꯤꯝꯅꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯤ ꯇꯦꯝꯁꯤꯡꯅꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ꯫ ꯍꯣꯡꯕꯅ ꯐꯤꯕꯝꯗꯤ ꯑꯁꯨꯝ ꯂꯨꯁꯤꯜꯂꯛꯂꯦ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯇꯦꯝꯁꯤꯡꯅꯔꯕꯀꯣ? ꯀꯔꯤꯒꯨꯝꯕ ꯂꯩꯋꯥꯗꯨ ꯁꯣꯜꯂꯝꯗ꯭ꯔꯕꯗꯤ ꯐꯝꯅ ꯐꯝꯅ ꯑꯩꯗꯤ ꯂꯥꯜꯂꯝꯕꯁꯨ ꯌꯥꯅ ꯂꯩ ꯃꯃꯥ ꯃꯆꯥꯒꯤ ꯈꯨꯠꯇ꯫ ꯀꯝꯗꯧꯅꯤ ꯃꯃꯥ ꯃꯆꯥꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯈꯨꯔꯧ ꯊꯥꯡꯒꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯃꯆꯥ ꯐꯥꯎꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯕꯒꯤ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯃ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ ꯇꯧꯗꯣꯏꯁꯦ꯫ ꯃꯤꯒ ꯂꯥꯏꯔꯤ ꯑꯩ ꯍꯥꯟꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏꯅ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯑꯅꯤꯃꯛꯇ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯒꯤ ꯇꯦꯝꯁꯤꯡꯅꯔꯛꯀꯗꯧꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯍꯧꯖꯤꯛꯇꯒꯤꯕꯨ ꯋꯥꯔꯦꯗ ꯑꯩꯗꯤ꯫ ꯄꯪꯃꯟꯅꯁꯨ ꯄꯪꯉꯤꯗꯀꯣ ꯑꯣꯟꯊꯣꯛꯅ ꯊꯦꯝꯕ ꯅꯪꯁꯦ꯫ ꯃꯗꯣꯝ ꯇꯛꯁꯤ ꯁꯣꯟꯁꯦ ꯃꯥꯏꯕ ꯍꯣꯡꯕꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯇ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ꯫ ꯅꯣꯡꯁꯨ ꯀꯟꯅ ꯐꯨꯗꯤꯠ ꯊꯣꯛꯅ ꯆꯨꯕꯅꯤꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯄꯒꯤ ꯊꯕꯛꯇꯣ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯥꯒꯤ ꯌꯨꯝꯗ ꯈꯨꯠꯇ ꯊꯥꯡ ꯇꯤꯟ ꯄꯥꯏꯗꯨꯅ ꯃꯤ ꯑꯌꯥꯝꯕ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯂꯩ꯫ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯃꯈꯣꯜ ꯑꯝꯇ ꯇꯥꯕ ꯌꯥꯗꯦ꯫ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗꯨꯗ ꯑꯣꯏꯔꯁꯨ ꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯇꯦꯟꯗꯣ ꯆꯦꯠ ꯍꯦꯛꯇ ꯄꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯡꯒ ꯅꯝꯂꯛꯂꯕꯗꯤ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏ꯫ ꯍꯦꯛꯇ ꯌꯥꯟꯊꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯩꯅꯩ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯝꯕ ꯇꯝꯊꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯗꯕꯅꯣ ꯈꯟꯕꯗ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯅꯤꯅ ꯃꯤ ꯑꯌꯥꯝꯕ ꯆꯥꯛ ꯇꯣꯛꯅꯕ ꯌꯥꯎ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯔꯦ꯫ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯩ꯫ ꯃꯃꯥ ꯑꯅꯥꯕꯗꯣ ꯁꯪꯗꯨꯅ ꯂꯩ ꯊꯦꯝꯕ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯣ ꯈꯪꯄꯤꯛ ꯄꯤꯛꯁꯟꯈ꯭ꯔꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯈꯟꯗꯣꯛꯄꯗ ꯃꯁꯥꯗꯣ ꯌꯥꯝ ꯂꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯁꯦ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯅ ꯂꯧꯖꯕ ꯍꯧꯔꯦ ꯋꯥꯈꯜꯗ꯫ ꯀꯥꯆꯤꯟꯗ ꯇꯥꯁꯤꯟꯅ ꯁꯨꯡꯖꯤꯟꯗꯨꯅ ꯐꯝꯂꯦ꯫ ꯐꯝꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥꯁꯦ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯦꯜꯅ ꯄꯨꯟꯁꯤ ꯂꯧꯒꯦ ꯊꯧꯔꯥꯡꯂꯛꯂꯕꯗꯤ ꯀꯝꯗꯧꯕꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯃꯃꯥꯡ ꯊꯣꯡꯗꯣ ꯅꯝꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯦ꯫ ꯃꯥꯅ ꯐꯨꯝꯕꯪꯅꯅ ꯂꯩꯔꯤꯉꯩ ꯍꯣꯡꯕꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏꯗ ꯂꯥꯛꯑꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯁꯥꯒꯩꯒꯤ ꯃꯤ ꯈꯔꯁꯨ ꯁꯪꯗꯨꯅ ꯂꯩ ꯉꯁꯤꯁꯨ꯫ ꯊꯦꯝꯕꯅ ꯀꯥꯆꯤꯜ ꯑꯃꯗ ꯏꯁꯨꯛ ꯁꯨꯛꯆꯤꯜꯂꯒ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯦꯝꯕ ꯑꯃꯗꯤ ꯍꯣꯡꯕ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯊꯦꯝꯕ, ꯗꯥ ꯀꯩꯗꯧꯔꯦ?
ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ? ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯖꯗ꯭ꯔꯦ꯫ ꯍꯟꯊꯕ ꯊꯥꯛꯇ ꯀꯨꯝꯗꯨꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯐꯤꯕꯝꯅ ꯃꯇꯝꯅ ꯄꯨꯔꯛꯄ, ꯑꯑꯣꯟꯕꯅ ꯑꯣꯏꯍꯜꯂꯛꯄ, ꯑꯍꯣꯡꯕꯅ ꯅꯪꯕꯨ ꯂꯃꯨꯛꯅꯍꯟꯕꯅꯤ꯫ ꯇꯥꯗ, ꯑꯩꯒꯤ ꯀꯔꯝꯕ ꯐꯥꯊꯍꯧꯗꯕ ꯋꯥꯈꯜꯅꯅꯣ ꯉꯥꯛꯄꯤꯕ ꯍꯩꯇ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯈꯨꯠꯇ ꯊꯧꯗꯨ ꯅꯨꯡ ꯄꯥꯏ ꯍꯤꯡꯁꯥ ꯍꯦꯛꯇꯝꯕ ꯃꯒꯨꯝ ꯏꯅꯦ ꯐꯖꯇꯣꯝꯕꯤꯗ ꯂꯪꯈꯤ꯫ ꯏꯈꯨꯠꯁꯤꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯗꯨ ꯈꯜꯂꯨꯔꯅꯨ, ꯅꯪꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯗꯨꯕꯨ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯗꯕ꯭ꯔꯥ? ꯑꯩꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤꯅ ꯑꯩꯕꯨ ꯀꯣꯛꯄ ꯉꯝꯂꯣꯏꯗꯕ ꯃꯤꯡꯆꯠ ꯑꯃꯗꯤ ꯍꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯃꯤꯍꯥꯠꯄ ꯍꯥꯏꯕꯗꯨꯒꯤ ꯅꯪꯅ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯍꯟꯕꯁꯨ ꯅꯠꯇꯦ, ꯐꯤꯕꯝꯅ ꯃꯇꯝꯅꯅꯤ꯫ ꯇꯥꯗ, ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯃꯤꯍꯥꯠꯄ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤꯗꯤ ꯑꯗꯨꯃꯛ ꯁꯥꯒꯣꯟꯅꯗꯨꯅ ꯀꯣꯛꯇꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ꯫ ꯌꯥꯔꯦꯗꯁꯦ, ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ꯫ ꯑꯩꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯔꯨꯕ ꯋꯥ ꯑꯃ ꯈꯟꯅꯅꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯤꯌꯥꯡ ꯑꯊꯧꯕꯁꯦ ꯃꯥꯡꯍꯟꯅꯕ꯫ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯗꯤ ꯄꯥꯡꯖꯒꯦ, ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯂꯨꯏ, ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯗ꯭ꯔꯗꯤ ꯌꯥꯗꯦ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯍꯤꯡꯂꯤꯉꯩꯗ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯈꯤꯗꯕ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯉꯥꯎꯔꯦ꯫ ꯃꯁꯦ ꯏꯪꯍꯟꯗꯕ ꯌꯥꯗꯦ꯫ ꯆꯌꯣꯜ ꯑꯃꯃꯨꯛꯇꯤ ꯃꯥꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯕ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯕꯨ ꯂꯥꯛꯁꯤꯟꯗ꯭ꯔꯒꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯇꯥꯔꯦ꯫ ꯃꯁꯦ ꯊꯣꯛꯇꯅꯕ ꯃꯥꯕꯨ ꯃꯥꯡꯍꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯥꯛꯊꯗꯨꯅ ꯊꯝꯕ ꯇꯥꯏ꯫ ꯇꯥꯗꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯁꯦꯡꯒꯣꯏꯒꯤ ꯃꯤꯔꯦꯜꯕꯨ ꯅꯪꯅ ꯂꯥꯛꯁꯤꯜꯂꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯐꯔꯦꯅꯦ, ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯩ ꯂꯥꯛꯁꯤꯜꯂꯒꯦ꯫ ꯇꯧꯕꯇꯕꯨ ꯀꯝꯗꯧꯅ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯇꯥꯗꯅ ꯇꯥꯛꯄꯤꯗ꯭ꯔꯒꯗꯤ ꯑꯩꯗꯤ ꯈꯪꯂꯣꯏ꯫ ꯑꯗꯨꯗꯤ ꯑꯩ ꯋꯥꯍꯪ ꯑꯃ ꯍꯥꯟꯅ ꯍꯪꯒꯦ꯫ ꯍꯪꯕꯤꯌꯨ ꯇꯥꯗ꯫ ꯁꯦꯡꯒꯣꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥ, ꯃꯥꯅ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕ ꯋꯥꯅꯤꯀꯣ, ꯅꯪ ꯅꯤꯡꯁꯤꯡꯕ ꯉꯝꯕ꯭ꯔꯥ? ꯅꯪꯉꯣꯟꯗ ꯌꯥꯝ ꯇꯣꯏꯅ ꯄꯟꯕ ꯋꯥ, ꯎꯅꯕꯗ, ꯊꯦꯡꯅꯕꯗ, ꯅꯪ ꯍꯦꯛ ꯎꯕꯒ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯋꯥꯅꯤꯀꯣ꯫ ꯇꯥꯗ, ꯑꯩ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯁꯤꯒꯤ ꯂꯩꯃꯥꯏ ꯀꯌꯥ ꯐꯥꯀꯠꯂꯦ꯫ ꯅꯤꯡꯁꯤꯡꯕ ꯀꯧꯕ ꯃꯔꯛꯇ ꯁꯦꯡꯒꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯝꯕ ꯋꯥꯍꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕ? ꯃꯁꯤꯅꯤ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯃꯥꯡꯗ ꯇꯥꯔꯤꯕ ꯊꯧꯗꯥꯡ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯧꯗꯣꯛ ꯈꯔ ꯍꯟꯖꯤꯟ ꯍꯟꯖꯤन ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯁꯦꯡꯒꯣꯏꯅ ꯍꯤꯡꯂꯤꯉꯩꯒꯤ ꯊꯧꯗꯣꯛ, ꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯔꯦꯡ ꯁꯥꯡꯅ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯊꯧꯗꯣꯛꯇꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯃꯥꯟꯅꯕ ꯑꯃꯅꯤꯒ ꯊꯦꯝꯕꯗꯣ ꯊꯕꯥ ꯍꯣꯏꯗ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯣꯟꯊꯣꯡꯗꯨꯗ ꯍꯦꯛ ꯁꯦꯡꯒꯣꯏꯒ ꯃꯥꯌꯣꯛ ꯌꯥꯏ꯫ ꯁꯦꯡꯒꯣꯏꯅ, ꯇꯥ ꯊꯦꯝꯕ, ꯀꯗꯥꯏꯗꯅꯣ ꯐꯩꯖꯣꯝꯗꯨꯒ? ꯈꯣꯏꯖꯪꯗꯅ ꯈꯨꯝꯂꯛꯏ ꯊꯦꯝꯕꯁꯨ꯫ ꯅꯅꯝꯃ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯀꯣꯏꯔꯨꯒꯦ꯫ ꯁꯦꯡꯒꯣꯏꯗꯣ ꯊꯦꯝꯕꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯅ ꯊꯃꯣꯏ ꯑꯗꯣ ꯅꯨꯡꯗꯨꯝ ꯑꯃ ꯄꯥꯏꯔꯒ ꯁꯨꯒꯥꯏꯕꯤꯔꯦ꯫ ꯁꯦꯡꯒꯣꯏꯅ, ꯇꯥ ꯊꯦꯝꯕ, ꯏꯆꯦ ꯊꯕꯥꯗꯣ ꯑꯩꯅ ꯇꯥꯕꯗ ꯇꯥꯗꯗ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯍꯥꯏ꯫ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯍꯤꯗꯥꯛ ꯐꯨꯛ ꯉꯥꯟꯊꯛ ꯐꯥꯜꯂꯨ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯄꯗ ꯇꯥꯗꯒꯤꯗꯤ ꯂꯥꯔꯩ ꯃꯆꯦ ꯑꯅꯤ ꯂꯣꯡꯉꯤ ꯍꯥꯏꯅ ꯇꯥꯏ꯫ ꯏꯆꯦ ꯊꯕꯥꯒꯤ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯉꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯇꯤꯀꯤꯁꯨ ꯇꯨꯝꯅ ꯆꯥꯡꯅ ꯄꯨꯊꯣꯔꯛꯏ ꯍꯥꯏ꯫ ꯆꯠꯈ꯭ꯔꯣ ꯀꯨꯏꯅ ꯐꯝꯕꯤꯔꯅꯨ ꯇꯥꯟꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ? ꯋꯥꯍꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯊꯧꯑꯣꯡꯅ ꯎꯠꯂꯕꯗꯨꯗ ꯉꯁꯤꯁꯨ ꯀꯔꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯒꯨꯝ ꯇꯥ ꯊꯦꯝꯕꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕꯤ
ꯏꯆꯦ ꯊꯕꯥꯒꯤ ꯅꯥꯛꯇ ꯆꯠꯇꯣꯏꯅꯣ? ꯀꯌꯥꯗ ꯉꯛꯂꯤꯕ ꯑꯉꯥꯡꯅꯣꯅꯦ? ꯑꯩꯅ ꯇꯧꯕꯒ ꯂꯣꯏꯅ ꯈꯪꯉꯗꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯕꯗꯤ ꯈꯪꯕ ꯇꯥꯕ. ꯑꯩꯁꯨ ꯄꯥꯎ ꯇꯝꯕꯤꯅꯕ ꯑꯩꯒꯤ ꯃꯤ ꯌꯥꯝ ꯂꯩ. ꯇꯥ ꯊꯦꯝꯕꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯆꯦ ꯊꯕꯥꯒꯤ ꯋꯥꯈꯜꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯣ. ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ, ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯖꯕ ꯁꯥꯖꯠꯇꯣ ꯈꯔ ꯋꯥꯠꯇ꯭ꯔꯥ? ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯑꯦꯗ ꯑꯩꯗꯤ. ꯁꯦꯡꯒꯣꯏ ꯅꯪꯁꯦ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯑꯉꯥꯡ ꯅꯪ ꯑꯃꯀꯣ. ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ. ꯑꯆꯨꯝꯕ ꯉꯥꯛꯇ ꯄꯔꯦꯡ ꯁꯥꯅ ꯍꯥꯏꯔꯕꯅꯤꯅ ꯀꯤꯔꯝꯃꯅꯤꯅꯦ. ꯑꯉꯥꯡꯅ ꯆꯩ ꯂꯥꯛꯀꯅꯤ. ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛ ꯏꯁꯥꯅ ꯌꯥꯅ ꯂꯩꯔꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯇꯝꯗꯣ ꯄꯤꯅꯕꯤꯌꯣ. ꯃꯇꯝ ꯄꯨꯝꯕꯗ ꯅꯃꯤꯒꯨꯝ ꯅꯐꯝꯗ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯕꯤꯅꯤ ꯇꯥ ꯊꯦꯝꯕ. ꯁꯦꯡꯒꯣꯏ, ꯅꯪꯁꯦ ꯑꯩꯒ ꯄꯨꯛꯃꯤꯟꯅꯕ ꯏꯆꯟꯗꯧꯅ ꯈꯜꯂꯤ. ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯇꯥ ꯊꯦꯝꯕ, ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯅꯥꯀꯣꯡ ꯋꯥꯏ ꯌꯥꯝ ꯆꯤꯜꯂꯤ. ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗꯦ. ꯑꯩꯅ ꯅꯪꯕꯨ ꯏꯆꯟꯗꯧꯅ ꯈꯟꯕꯒꯨꯝ ꯑꯩꯕꯨꯁꯨ ꯅꯪꯅ ꯅꯕꯨꯡꯗꯧꯅ ꯈꯜꯂꯨ. ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯊꯕꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ. ꯉꯝꯃꯣꯏꯌꯦ, ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯅꯪꯕꯨ ꯏꯕꯨꯡ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯂꯣꯏ. ꯇꯥ ꯊꯦꯝꯕ, ꯏꯆꯦ ꯊꯕꯥꯅ ꯑꯩꯉꯣꯟꯗꯒꯤ ꯐꯖꯕ ꯍꯦꯜꯂꯝꯕ ꯌꯥꯏ. ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯕꯗꯤ ꯈꯛ ꯉꯝꯂꯣꯏ. ꯁꯦꯡꯒꯣꯏ, ꯉꯁꯤ ꯁꯨꯃꯥꯏꯅ ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯦ. ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯅꯪꯁꯦ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ. ꯁꯦꯡꯒꯣꯏꯒꯤ ꯊꯃꯣꯏꯗꯣ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦ ꯊꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ. ꯁꯤꯡꯅꯕ ꯀꯩꯕ ꯍꯥꯏꯔꯦ ꯁꯦꯡꯒꯣꯏꯅ. ꯌꯦꯡꯅꯕ ꯇꯥꯔꯦ. ꯇꯥ ꯊꯦꯝꯕ, ꯏꯆꯦ ꯊꯕꯥꯅ ꯅꯪꯉꯣꯟꯗ ꯃꯥꯏꯁꯣꯟ ꯍꯦꯛ ꯑꯣꯟꯁꯤꯜꯂꯛꯑꯣꯏꯌꯦ. ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏ ꯑꯅꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯂꯥꯏꯔꯗꯅ ꯃꯄꯣꯛ 8ꯇꯁꯨ ꯄꯨꯟꯁꯤꯟꯅꯕ ꯈꯛ ꯌꯥꯔꯣꯏ. ꯍꯣꯏ, ꯄꯨꯟꯁꯤꯟꯈꯤꯕꯒ ꯊꯣꯛꯂꯒꯅ ꯑꯇꯦꯟꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯃꯇꯦꯛ ꯑꯃ ꯆꯠꯃꯤꯟꯅꯕ ꯅꯠꯇꯅ ꯑꯇꯩ ꯁꯥꯡꯅ ꯆꯠꯃꯤꯟꯅꯕ ꯈꯛ ꯌꯥꯔꯣꯏ. ꯁꯦꯡꯒꯣꯏ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯐꯦꯠ ꯂꯥꯎꯅ ꯁꯥꯎꯗꯨꯅ ꯆꯠꯈꯤ. ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯟꯗꯅ ꯑꯗꯨꯝ ꯊꯕꯥ ꯍꯣꯏꯗ ꯀꯣꯏꯕ ꯆꯠꯄ ꯇꯣꯛꯂꯦ. ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯊꯕꯥꯗꯣ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ. ꯊꯕꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯈꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ. ꯑꯗꯨꯕꯨ ꯊꯕꯥꯅ ꯈꯔ ꯈꯔ ꯌꯥꯕ ꯍꯧꯔꯛꯄ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯁꯃꯥꯏ ꯂꯩꯊꯣꯛꯄ ꯍꯧꯈ꯭ꯔꯦ. ꯊꯕꯥꯒꯤ ꯊꯃꯣꯏꯗ ꯃꯌꯨꯜ ꯆꯣꯡꯕ ꯍꯧꯔꯛꯂꯕ ꯊꯦꯝꯕꯒꯤ ꯅꯨꯡꯁꯤꯕꯗꯣ ꯁꯛꯈꯪꯗꯕ ꯇꯤꯜ ꯑꯃꯅ ꯆꯤꯛꯊꯠꯄꯤꯔꯦ. ꯃꯌꯨꯜ ꯆꯣꯡꯂꯝꯕ ꯇꯞꯅ ꯇꯞꯅ ꯈꯨꯏꯖꯤꯟꯕ ꯍꯧꯔꯛꯂꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯂꯣꯛꯇꯥꯛ ꯃꯄꯥꯜꯗ ꯊꯕꯥ ꯑꯃꯗꯤ ꯊꯦꯝꯕ ꯎꯅꯔꯝꯃꯤ. ꯑꯅꯤꯗꯣ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ. ꯇꯥ ꯊꯦꯝꯕ, ꯑꯉꯥꯡ ꯃꯆꯥ ꯑꯃꯇ ꯅꯠꯅꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯦ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯁꯨ ꯇꯜꯂꯤ. ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕ. ꯑꯉꯣꯝ ꯅꯣꯡꯕꯥꯟꯗꯒꯤ ꯇꯥ ꯊꯦꯝꯕꯅ ꯈꯔ ꯍꯦꯜꯂ ꯃꯥꯜꯂꯤ ꯊꯥꯕꯁꯦ. ꯁꯦꯕꯣꯠ ꯃꯁꯤꯡ ꯑꯃ ꯄꯥꯏꯔꯒ ꯇꯛꯀꯗ꯭ꯔ ꯃꯥꯏꯊꯣꯡꯗꯣ. ꯑꯃꯨꯛ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯁꯤ ꯇꯥ ꯊꯦꯝꯕ. ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯁꯨ ꯇꯥꯍꯟꯕꯤꯅꯨ. ꯉꯁꯤ ꯎꯅꯔꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯦ. ꯑꯩꯒꯤꯗꯤ ꯃꯤ ꯂꯩꯔꯦ. ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯅꯐꯝꯗ. ꯑꯩꯕꯨ ꯃꯤꯅ ꯎꯈ꯭ꯔꯒ ꯃꯤꯠ ꯌꯥꯝꯕꯤꯅꯤ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯅꯤ. ꯊꯦꯝꯕꯗꯣ ꯏꯀꯥꯏꯗꯨꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ. ꯃꯌꯨꯝ ꯌꯧꯔꯒ ꯋꯥꯈꯜ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯏ. ꯉꯔꯥꯡꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯉꯁꯤꯅ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ. ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ ꯍꯥꯏꯕꯗꯨꯅꯤ. ꯃꯤꯅ ꯑꯣꯟꯕꯁꯤ ꯊꯣꯛꯏ, ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯅ ꯑꯣꯜꯂꯦ. ꯑꯗꯨꯕꯨ ꯃꯥ ꯁꯦꯡꯒꯣꯏꯅ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕ ꯌꯦꯡꯅꯕ ꯇꯥꯔꯦ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯤꯅ ꯀꯔꯤ ꯀꯔꯥ ꯍꯥꯏꯅꯈꯤꯕ ꯑꯃꯁꯨ ꯀꯣꯟꯅ ꯂꯥꯛꯄ ꯋꯥꯈꯜꯗꯨꯗ ꯐꯥꯎꯔꯛꯂꯦ꯫
ꯁꯦꯡꯒꯣꯏ ꯑꯔꯥꯏꯕ ꯅꯠꯇꯦ, ꯁꯦꯡꯒꯣꯏꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯃꯃꯥ ꯇꯣꯝꯕꯤ, ꯐꯖꯇꯣꯝꯕꯤ꯫ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯨꯒꯥꯏꯔꯕꯣꯏ ꯅꯤꯡꯏ꯫ ꯑꯁꯦꯡꯕ ꯑꯃ ꯈꯪꯒꯦ ꯂꯣꯟꯅ ꯇꯨꯃꯤꯟ ꯆꯠꯇꯨꯅ ꯁꯦꯡꯒꯣꯏ ꯃꯃꯥ ꯃꯆꯥꯅ ꯀꯔꯤ ꯇꯧꯔꯤ ꯈꯪꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯊꯕꯥꯅ ꯊꯤꯅ ꯉꯥꯡꯈꯤꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯅꯤꯒ ꯃꯁꯥꯗ ꯏꯄꯨꯟ ꯄꯨꯟꯁꯤꯜꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯛꯂꯕ ꯃꯇꯝꯗ ꯊꯦꯝꯕꯗꯣ ꯑꯆꯨꯝꯕ ꯑꯃꯠꯇꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯁꯝꯕꯟ ꯁꯌꯥ ꯀꯥꯟꯁꯤꯜꯂꯛꯂꯒ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯆꯪꯂꯛꯂꯦ꯫ ꯁꯦꯡꯒꯣꯏ ꯑꯃꯗꯤ ꯐꯖꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯐꯤꯉꯧ ꯐꯧꯔꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯊꯦꯛꯅ ꯅꯧꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯅꯣꯛ ꯅꯣꯛꯂꯗꯨꯅ ꯐꯛꯂꯥꯡ ꯃꯔꯨꯝ ꯑꯃꯗꯒꯤ ꯇꯨꯃꯤꯟ ꯄꯥꯛꯊꯔꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯊꯦꯛꯅ ꯅꯧꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯄꯨꯡ ꯏꯁꯩꯁꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯟꯊꯥ ꯅꯥꯏꯅ ꯁꯥꯔꯤ꯫ ꯖꯒꯣꯏ ꯁꯥꯅ ꯁꯥꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯏꯃꯥ, ꯏꯃꯥ, ꯏꯃꯥꯎ, ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯂꯥꯛꯇ꯭ꯔꯤ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ꯫ ꯏꯃꯥ, ꯏꯆꯦ ꯊꯕꯥꯒ ꯇꯥ ꯊꯦꯝꯕꯒ ꯑꯅꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯅꯕ ꯇꯧꯀꯣ ꯏꯃꯥ꯫ ꯅꯨꯡ ꯑꯇꯦꯛꯄꯅꯤ ꯁꯝꯅꯕ ꯌꯥꯗꯕꯒꯨꯝ ꯃꯄꯣꯛꯁꯤꯗ ꯅꯠꯇꯅ ꯃꯄꯣꯛ 8 ꯈꯨꯗꯤꯡꯗ ꯑꯅꯤꯁꯦ ꯁꯦꯠꯅ ꯈꯥꯏꯅꯍꯜꯂꯨꯀꯣ ꯏꯃꯥ꯫ ꯏꯃꯥꯒꯤ ꯕꯦꯝꯃ ꯁꯦꯡꯒꯣꯏ, ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯏꯆꯥꯒꯤ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯂꯣꯏ꯫ ꯏꯃꯥ ꯂꯩꯔꯤ, ꯊꯦꯝꯕꯗꯤ ꯅꯪꯒꯤ ꯑꯣꯏꯗꯅ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥ ꯏꯌꯥ ꯑꯣꯏꯗꯣꯏꯅꯤ ꯃꯥꯗꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯅ ꯁꯛꯅꯕ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯀꯤꯕꯅꯁꯨ ꯂꯣꯏ ꯊꯦꯝꯕꯗꯣ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯇꯧꯕ ꯉꯝꯃꯤ, ꯐꯠꯇꯕ ꯂꯣꯏꯅ ꯇꯤꯟꯅꯩ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡꯁꯤꯗ ꯎꯔꯤꯕ ꯊꯧꯗꯣꯛꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯃꯨꯁꯨꯛ ꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯅꯤ ꯑꯃꯁꯨ ꯃꯃꯥ ꯃꯆꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ꯫ ꯃꯇꯥꯡꯗꯨꯗ ꯃꯃꯥ ꯃꯆꯥꯗꯣ ꯑꯣꯟꯁꯤꯜꯂꯨꯔꯒ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ꯫ ꯉꯁꯥꯏ ꯊꯕꯥꯅ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯅ ꯉꯥꯡꯂꯝꯕꯗꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ꯫ ꯃꯐꯝꯗꯨꯗꯩ ꯀꯨꯏꯅ ꯄꯟꯊꯗꯅ ꯊꯦꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯊꯦꯝꯕ ꯃꯌꯨꯝ ꯌꯧꯕ ꯇꯧꯕ ꯉꯝꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯈꯨꯠꯇꯒꯤ ꯊꯕꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯛꯇ ꯈꯥꯔꯤꯕ ꯑꯋꯥꯡꯕ ꯄꯜꯂꯣꯟꯁꯦ ꯀꯔꯝꯅ ꯊꯨꯒꯥꯏꯁꯤꯒꯦ ꯋꯥꯈꯜ ꯇꯧꯏ꯫ ꯍꯌꯦꯡꯃꯛ ꯄꯛꯆꯥꯎꯒꯤ ꯅꯥꯛꯇ ꯆꯠꯂꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒꯦ ꯈꯜꯂꯤ꯫ ꯄꯛꯆꯥꯎ ꯅꯠꯇ꯭ꯔꯗꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯃꯤ ꯂꯩꯔꯔꯣꯏ ꯈꯜꯂꯤ꯫ ꯋꯥꯈꯜꯗꯣ ꯃꯍꯥꯛ ꯌꯥꯝ ꯋꯥꯅ ꯊꯦꯝꯖꯤꯟꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯛꯆꯥꯎ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯄꯛꯆꯥꯎꯁꯨ ꯃꯥꯏꯕꯃꯛ ꯁꯥꯗ꯭ꯔꯒꯁꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯔꯝꯗ ꯈꯔꯗ ꯅꯠꯇꯅ ꯌꯥꯝ ꯍꯩ꯫ ꯁꯦꯡꯒꯣꯏ ꯃꯃꯥ ꯃꯆꯥꯅ ꯃꯔꯝ ꯑꯣꯏ ꯇꯠꯇꯧꯒꯤ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯋꯥꯈꯣꯡꯗꯣ ꯇꯥꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫